theory haibasi aikoigi universe asi karamna leirakhibano kamaina horakhibano haina takpa theory aduni yamna chawba explosion haibadi kaiba amadagi universe ase oirakhi haina expert singna hairi aduga amaromda universe asi amakhakta leiramloi atopa aikoigi universe asiga manaba universe kaya amasu leiramgani haibasini multiverse asigi manungdana amu parallel universe haibasi magi concept sidi multiverse theory dagi lakhibani hairi tasengna masi leibra aduga parallel universe asida ai isama kamanaba saktam ama leiribra haiba wahangsi hangduna talagli oithokpa yabadi kaya ama leikhre there are infinite possibilities of everything adubu masi tasengna leibra haiba wahangsidi adumak hangnagani karigumba leiramlagana hojik art leiriba ai isamaksiga parallel universe ta lei haina launariba ai isaduna unaba yagadra wari sanaba yagadra theory sing asi lapna thamkhraga amadi wahang asigi paukhum khanaba oina karigidamak rishiga leinagagi manglanda makhoiga manaba saktam anida atopa saklonda punsi mahing amada hingba ado uhallibano mapok ama haibadu oigadawribra natragana science ki theory parallel universe ama lei hairibasi chumlibra oiridra sakmanaba manglanda hek uriba saktam ani ase parallel universe hairiba maphamsida leiba zibara toina urabasu manglanda animak thoina khanjiludi maramdi makhoi amana amma masak unaraba khangnaraba ngaktani aduna manglanda uribani haina adumak masa amanasu leithoknei nongmagim ayuki numidangi message ta disturb tawrakpa asi risigi hainabi oikhrabani soiba yadraba magi duty amasu oiri numidang khatnaba yaba khatnaraga tumnakhibani amana laknarabanina nupi madi saudana tumdaba numit pulaisilaktre toina sum chapmanaba nature ulaklabanina leinana surishida tuminna leiba hainaba mi natte mayamga kok manadaba mayamdagi khara tonganba misakni haiba adumma khanglabani marai taunarasu risina adum chungani aduna marai yeturaga sauningnabani khandoklaga manadrabani ayambana nomagi khazi message thanabaduna anido naksinabagum su phawalli adubu leinadi rishina thadariba effort mayamdo mangonda ichangdabagumna tawri natraga lotsilibra ihuldo phawdaba zatla nungshibado ingit asok yamna piribase haina wahangsu hangningdaba natti ngasidi leina mathanda tai duty do anido off lehore mathanda lakpagi masado itan sutan bagum tawi yauramdai lambida kadomdagi norisido phut ekta phawzilai nathanda chatoi hairadi engonda hairakpa yadro khongthang khuding sena khalakle kadai da chatli kari tawri haiba phaw loina khangi ui risina leina leiba maphamda yaudaba jaga leisilaktre haiba yai mami oiraga leirabani nangsa kamai ngangani rishi khokapi na taplap kapi nang ma kaina aisa nganglo dadako leina so adum ne hairakpadu dadi kitang khoktak chai ma sulalore maramdi mangondagi chahidi risina hallabanina nang haina kaurumado ma su phajadabra khalai aduga dadako hairakpadu dadi hin hainadre hanbadi aina oda ke halamni angang chaw hendabi manasu nang kaina hanto yare ai thengi yaudora sidi uri hospital tapna chatmina se sumaina chatmina base nungai trose mina uraga su chakna doini as kanada no khairo nangi hasmola oirabo aise hasmola khagnati pumnama oidoini nangi adugi dialogue tuni aina yam haina drise nanga wari sanaba talle wai khudingi ai hainade kainu khangdi hainade bo hainade haizabani hainabiyo ngakta wari yam sajaningure aidi nanga nangse yam hainai aidi as kitang suchin kan balepsiba nupana bu ayam ngangi nupade mina tadawna lem wana wa su ngang da bi tumin leradi nang boring churakanida
ꯑꯗꯨꯝꯕ ꯅꯨꯄꯥꯗꯤ ꯀꯣꯏꯔꯨꯅꯨ ꯏꯕꯦꯝꯃ ꯍꯣꯃꯣꯅꯤ ꯑꯗꯨ ꯃꯤꯉꯝꯗꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯨꯝꯕꯁꯤꯅ ꯅꯨꯄꯥ ꯃꯦꯟ ꯍꯥꯏꯗꯣ ꯂꯦꯝꯖꯕ ꯋꯥ ꯉꯥꯡꯗꯕꯁꯤꯡꯗꯨꯅ ꯕꯣꯏ B for boy for the perfect life you deserve a man not a boy ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯃꯇꯣꯝꯇ ꯄꯪꯊꯥ ꯊꯥꯒꯠꯆꯩ ꯄꯛꯇꯦ ꯔꯤꯁꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪꯁꯤ ꯅꯨꯄꯤ ꯑꯇꯩꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯨꯄꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯆꯍꯤ ꯌꯥꯝꯅ ꯂꯩꯔꯕꯅꯤꯅ ꯃꯈꯜ ꯁꯨꯛꯂꯩ ꯈꯪꯂꯝꯂꯅꯤ ꯃꯥꯟꯅꯗꯕ ꯑꯩꯗꯤꯅꯦ ꯃꯥꯟꯅꯗꯅ ꯑꯗꯨꯝ ꯂꯩꯖꯒꯦ ꯃꯥꯟꯅꯕ ꯅꯪꯅ ꯍꯥꯏꯕ ꯌꯥꯕ ꯅꯨꯄꯤꯗ ꯈꯥꯏꯔꯨꯔꯣ ꯑꯣꯏꯍꯜꯂꯣ ꯃꯣꯏꯗꯣ ꯅꯪꯒꯤ ꯆꯥꯕ ꯇꯨꯝꯅꯕ ꯍꯥꯁꯃꯣꯂꯥ ꯑꯩꯗꯤ ꯁꯪꯗ꯭ꯔꯦ ꯅꯨꯄꯤ ꯃꯌꯥꯝꯗꯩ ꯇꯣꯞ ꯇꯣꯞ ꯇꯥꯕꯤ ꯑꯦꯛꯁꯦꯞꯁꯅꯦꯜ ꯑꯣꯏꯕꯤ ꯅꯪ ꯈꯛ ꯄꯥꯝꯃꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ ꯅꯨꯄꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯃꯨꯛ ꯀꯣꯏꯔꯨꯔꯒ ꯐꯤꯜꯝ ꯗ꯭ꯔꯃꯥ ꯃꯥꯟꯕ ꯗꯥꯏꯂꯣꯛꯇꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯅꯪꯒꯤ ꯅꯨꯄꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯗꯨꯅꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯇꯥꯔꯒ ꯍꯔꯥꯎꯔꯝꯒꯅꯤ ꯑꯗꯣ ꯑꯩꯗꯤ ꯅꯠꯇ꯭ꯔꯕꯗꯣ ꯃꯣꯏꯒꯨꯝꯕ ꯇꯣ ꯁꯤꯗꯅꯤ ꯑꯩꯅ ꯅꯪꯁꯦ ꯈꯪꯅꯨ ꯅꯨꯡꯁꯤꯔꯤꯁꯦ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯛꯄꯗ ꯃꯣꯏꯅꯒ ꯑꯣꯏꯅꯔꯤꯅꯤ ꯀꯥꯏꯅ ꯁꯧ ꯂꯥꯡꯉꯛꯑꯗꯤ ꯈꯨꯗꯛꯇ ꯕꯥꯏ ꯄꯤꯔꯝꯕ ꯔꯤꯁꯤꯅꯤ ꯑꯗꯣ ꯅꯪꯅ ꯁꯥꯎꯕꯁꯤꯗꯤ ꯊꯃꯣꯏꯁꯦ ꯕꯦꯔꯦ ꯕꯦꯔꯦ ꯄꯦꯊꯈ꯭ꯔꯦ ꯌꯦꯡꯒꯦꯔꯥ ꯊꯥꯖꯗ꯭ꯔꯒ ꯂꯩꯅꯥ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯁꯣꯔ ꯐꯤ ꯍꯣꯜꯂꯒ ꯈꯥꯡꯂꯦ ꯔꯤꯁꯤꯗꯤ ꯍꯟꯗꯦ ꯅꯪꯅ ꯌꯦꯡꯒꯦ ꯍꯥꯏꯔꯗꯤ ꯔꯤꯁꯤꯒꯤ ꯏꯅꯣꯁꯦꯟ ꯍꯥꯔꯠꯁꯦ ꯅꯈꯨꯠ ꯃꯆꯥꯗꯨꯅ ꯄꯥꯏꯍꯜꯂ ꯌꯦꯡꯍꯟꯗꯣꯏꯅꯤ ꯅꯪ ꯈꯛꯀꯤ ꯃꯃꯤꯅꯦ ꯇꯥꯔꯝꯗꯣꯏꯁꯦ ꯂꯩꯅꯥꯗꯨ ꯔꯤꯁꯤꯗ ꯌꯦꯡꯂꯛꯏ ꯄꯩꯔꯞꯅ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯡꯅꯈꯤꯗꯣꯏꯅꯣ ꯃꯦꯁꯦꯖꯇ ꯉꯥꯡꯅꯕꯗꯣ ꯄꯦꯟꯗ꯭ꯔꯕꯣ ꯑꯩꯁꯨ ꯃꯇꯝ ꯈꯤꯇꯪꯗꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯖꯒꯦꯕ ड्यूटी मतमदा अइबु नोंगोंदा येत्प्रो यार अइना लाइसे ड्यूटीनी नंगसु थबक याम चिंदाय चलो थबक फने याम चिल्लसु नंग वारी साबै मतमदी काइथोला थंब ngami एनर्जी लॉस ओहनबे यादे थबक सुबदा वादनब थमोइगी बैटरी चार्ज तौबा लाकपनी नंगना साबो उरदी चार्ज फुल अदुम ओइरे वाररोय चलगे लैनादो हंतकती नोकनिंगलुरा माले खजिक नोकलुरे रिसीना ओखिद्रा हाइनसु पाखतली मिनोक्तो उसु ओखिबदा वारी मखा समथरक तोरिबनी चाक सारकप्रो फजना खुमलई हंदक्ति चारे रिसीना वा मखा तागे तोबगा डॉक्टर पाइखुमबदो लैनाबु कौरई अनीदो ममाई सस लैथोकलगा यिंगलई पाइखुमबा लैनाई मनाक चंगसिलगलगा हाइरई केदोरगे चंगसिला नंग वारी सादोबा मयामसु लई होय डॉक्टर चंगसे पाइखोमबदु रिशीदा हाइफेट यिंगी अदुबो वा अमत्ता हाइनदे अनुपा अनीदो डॉक्टर चंगसे पाइखोमबा रिशीदा यिंगलगा रिशी नत्रो रिशी मखुत तिंगथोरकलगा अनीदो मखुत सोकनै होय माने अनाबा यावब्रो कई लेगे रिशी लैनादा यिंगलगा होय इसागे अनाबागिने हार्ट अनाबा अमा लैबा ट्रीटमेंट तौरी पाइखोमबा लैनादा अमुक यिंगलई माइथोंदा नोकमी बगी ममी सताई मखा ताथनदी हंगलक्ट्रे चंगसे डॉक्टर पाइखोमबना चंगोखिगे अदुदि अनीदो चंगमिनख्रे रिसीदी हॉस्पिटल दा मथौ लैतबनिना चटख्रिबा अनीदुदा येंगला लैहौरे लैनाना होय माइगे हैरमदबदुदा सौनिंगबसु फावरे मसादो पॉकेटै फोन दु लौथोकलगा मेसेज अमा टाइप तौई हॉस्पिटल दा इरांग याम तौवे मीदी लॉर्डसम वहाइदु इरगा थाजनख्रे अदुगा मासो बाइक तो ममाई लेदुना कन्ना थौख्रे इवेमा जसी ताब्रो नंगबो सिदा मुक्ता लाउने मपाना कादगी कौरक्लिबदो ताना जेसिका खुमदे मागी कादा फोन अमगा अदुमक ले जेसी hey mama noibo amatta leitabro sum leptana kaushilakpadudadi jessica ishau langlaga phuk hogulei mapai ka da phingna changlaga ishau sauna hangli kaidorage amuk baba sana jawbana isingki da thakkene ipabo bottle da su amatta yaudre namadi jessica hangli bado khumlamde chakhum da changlaga ising glass amolawraga amuk lai se Mamit su udraba he pokliba mapado minungsi pokdrabani ising du maraga sana jawba thakchilli loiraga ngasai hangkiba wahangdo amu hanglei namadi kadai chatkhige
Tamo loyumba dola ambani. Bazada nga leramgena namdana pugre. Hey, loyumba haiba angang duna sida toina lakliba sa karigino. Baba, imani imong si puri ni. Ngam na buhat na bataba ni. Baba na mit udab ni na atong pamung da tado na leire. Chaba thakpa phiron set na ba mayam se. Iman ho na riba. Aduna senjaw pai ba khara suloy na bataba ni. Ibema, na china sumating yam na pangliba sidi. Magi pao hot na dana. Imong sige soy dana ba tha khudingi tharagli. Duty leitaba kanda laklaga. Imungi mating sumayam pangli. Migi senjaw pai ba machaduga luina drabasu. Namaga nangaso kay no tauba yaina. Waning drabadi nungay ba fangdabani ko. Adudi baba su subiro dana. Laifam to patumina dum layo. No magipuk hang dana bane imana tum torakani. Hairam laga Jessica mapagi ka do de thorakli. Mamit ude haizabagi wani yamna sonduna leiba natte sana jawba. Makong dudi kanna chatpa ngamde sokibadagi chaihori pendana machada. Kona tungde ikai phiruk nanglaba kanda khangadabani na mancha. Sel khaktamak mihoba. Arai ba chathoklaga thakthokpaga tungsinnabadi hotnade. Sorma su aigi laibaksida nongdam thina tambida ko. Ngangna magi chaisudo pairaga mapalomda tabli thokre. Hek pokchaba macha nattabanara minungsi watliba. Lainabo loyumbana pa minungsi hairakliba fana kuire. Mama Bilasini na so khangba kuirabani. Mantrigi machaga oire lanthong wataba machani khangbana. Loyumbada macha thasaba pami. Makoy ngai sen oirabadi sel watlaroi haibase Bilasini na khangi. Yana bahotna bada loyumbasu yumda toina laktuna sel pamjaba mama macha sida lang thaklibani. Ngasi su bazar da lakminaduna nga chauba ma loyumbana leiraga pirai. Onthok yamna su leireda ikairi ne imadi. Ikaidana kay kandoino ima. Nachana sidai hen mangantane tawtharaktuise. Aisi ichagi manakta su changi tawni. Hala am khiroine tawrise. Kay paw haidoga legi ima ai haige horen ma halakpa matamda. Thengani ima ngairade. Bilasini su maduna fari khanna hairai. Mana da ima khoigi tawbibani. Chana basu nongmata pibidi. Ngasidi imana khara leibiraga thinbige tawnine. Adugiro ima ai leibigise imana leibaga aina leibaga chamane. Aduga ai horen thillage. Aina pibane hairadi lawo yaroi. Imana pirakpani hairage. Adusu amuk ichana leirage hairo. Hoi ima ai leirishidi. Ima khoigisu yengsinba hauradamni kaino. Magi chanaba leibabu ai adum leige. Matungdasu adum hairo. Ai thinge magi mapon machay darkar leiraso. Phare adumaini hek tawro. Ado ima otom phara halagi ko adudi. Hoi ima hallo. Ai magi kai kaino khara yengkige. Horen call tawraga haibi khoko ima. Amuk lawo yaroi. Aina pibane na hairadi. Lainasi nupi ataiga manadeba hekta sorakani. Manadabani. Anam kankraba. Mana pamdradi hanna pho yengba natte. Apambadudadi chundringni aphapata hairu yaba natte. Ayum hek yaubaga mangonda call tawraga haikrage. Mama haisingmini loyumbana hairakliba wado hairaknaba thawaina poche leibige haisilibani. Ngado puraga harau hankre Bilasini di. Loyumba sumonda nung aina lainagini haina ahaw ato mayama mayingkre. Somda lainado ngahak pothabo aina fondo yingi haina lakthopaga Rishina ngasai tharakiba message to ure. Akon bagi lotsam hairaga haplibi emoji do uraga laina nongthok ure khazi. Aduga masu reply pisili. Sickening. Masana thariba message to uraga amuk sunui. Nong nini sida Rishiga message thana kiba maraye na kiba message mayamdo chingthok tu na yenglubada nokningba phawre. Ngayak pathaba duda hana thana kriba message singdo mathaw amagum pari. Thanaringi mikup tuda sauning kiba mayamdo hanjin ngasi mikup sida parubadadi nokhalle Rishina hairamu wahi bata mayamduna. Asuk yamna mayamga manadaba jagat lawa nupasidi. Magi punsida amukta su thengna zadri. Chahidi angang na tre haibabu
पाखंग मचा ngausinaba amadagi kaisata de rishina mana hina du mangau thikre asumna adu mangau thiramgadra adai nupi dusu chagat chagat tawramgadra haiba wakhal sisu amuk amuk leina gi kok macha du da khalakli poni tawramgani mana bu haina khallaga mathanda muksu saujai message to paringe rishi amamuk laksile so demand sak khangaudre cha tu da so adum leirugum hek tharakpa message to sim tok thokkibaduda leina tahada cha tu dei thori rishi amuksu what sim tokre egi message ngaramiro nangise sida nungsidradi ai kana nungsidoino nang nungsinaba thabakti sum tawraklaga ai nungside ai heina dena ko chen chelaga rishi ne yasu yaroidabuda natraga oinariro nangise leina sim tawrubanina handa yadre mamit ushilaga ngak suktui aduga reply do pirei nangi atumaina ngangbadudani aina nang nusidrise haina drise phuningise soidana sin tawkhibani nangi message ngai de ithau leitabadawna aduga keidowe online leiriba ai mister iro ai laura nathanda ba pharano lira abanina kok yam cha ena side effect male thaina nupi myam gloinarakpe effect ki prevention su leibani nang no oidawne prevention se lira abanina nupi thiba yare surname change store se bem nang blog pirak padura pami se khara su jagat na bahallo yam haina de blog se pige hagala ise fana de kuire supi pirak de aina di pirak pangai raga love bite masing yam ba pami edi you bits si hairam laga beg chatle leina do sauning laduna somda nu pa du di wan thakai nokle studio manung dani rishina leiri bado advertise amagi photo shoot lakpani light ke ka check tawringe adu kan nok lakpadu dadi leini mayam do rishida loini yinglei mayam du de amana kori dasi rishi chaplep laga ikhang khang yinglei kedore adu kan nok li du bo kedo bo yaroge lat tong na khumei kai su tawde tawro noi na thawdo loiraga hairo ai ma pa lege si hairam lagi kai boy hagot laga ma pan thori phone du pocket da apchil laga murmum sola thori poni masi angang macha sigi hak tak ta ai ikai ba fane am din nang labani haris uram risidi lai bak fakreda ma go uram ladi hingna dum sirabani ai mathanda sora masu sang na hondok chei haris ki magun khang banani hairakli do phone yeng laga noklak le haibado hek khang maga seran turan ngak ta ning hanglak toriba karan tai jagat nei lemdi ngausin nei hairiba rishidagi harisna tangkhai am henjillaga ngausin nei wajaom su yoragani harisna karan tarak doishina manazabaduna bo anidu yam chana saba marup oiribani nongmada 8 hours duty tawruraga halakpadadi masado pop tare leina namidanga duty taragana amuki hena wai halamdai du da greshina call tori chalagi haina thorak pahurabani ko lakpadu da phone du receive tawi hello gracie leina nang hala abo hoi thorak tori loire tamolo yong bodo gate lai ngasai ni mana lai se ku ire alvina ge bani su thu urabani kai gino hangure nangon da kainom pi ni da ngari ni akhoi da hayo se ande hidak su ngau mali ngangna sa na ba ya de bema kharaga wabani hairakli ba wa du tabada leina khoida win sagole as pi labani aidi phazana la thengzele lobala ora la kanu da aidum la age la pasuna tabasibo phare ko thame chak loirabani nang lakpa char sina ngairi yen thong thabani aina leina nogle cha khang lap la mai he la thamage ko kol du hek thamkibaga kakkibaga leina sor sang holi masado itan tansile loyum ba thengna ni khanmana oning laklabani arak po otom pharaga upai le dalai ren leiriba adugi leiraktu changlakpada adum ure loyum ba leprido leina changdabadi yadraduna changli ngasai de lakbra haina ngairibani hodong dusu lakpo badai masado khinglakpagum tori gate manak yorumdai da kauri loyumbado makon iphai na leina nang ngai ri ngasai de si hairaga manak ta changsilakpadu
ꯌꯨ ꯉꯥꯎꯔꯤꯕꯅꯤꯅ ꯉꯥꯛꯄ ꯉꯝꯍꯧꯗꯗꯨꯅ ꯇꯨꯁꯤꯜꯂꯛꯀꯦ ꯇꯧꯏ ꯂꯩꯅꯥꯗ ꯐꯠ ꯍꯟꯗꯣꯛꯏ ꯅꯨꯄꯤꯗꯣ ꯁꯣꯔꯤ ꯇꯥꯃꯣ ꯂꯣꯌꯝꯕ ꯀꯩ ꯂꯩꯒꯦ ꯅꯣꯏ ꯃꯥꯅ ꯅꯪꯒꯤ ꯀꯩꯅꯣ ꯈꯔ ꯊꯤꯜꯂꯣꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯊꯤꯜꯂꯛꯄꯅꯤ ꯅꯪ ꯆꯥꯅꯕ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯣ ꯅꯉꯣꯟꯗ ꯑꯉꯥꯡ ꯃꯆꯥ ꯑꯄꯪꯕ ꯅꯠꯇꯦ ꯂꯩꯅꯥꯗꯣ ꯃꯥꯒꯤ ꯃꯃꯥꯅ ꯆꯥꯅꯕ ꯄꯣꯠꯆꯩ ꯑꯆꯥ ꯑꯊꯛ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯁꯨꯊꯥ ꯊꯥꯖꯕ ꯉꯝꯂꯣꯏ ꯑꯣꯏꯗ ꯄꯥꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯥꯎꯒꯠꯇꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯏꯃꯥꯗ ꯑꯗꯨम ꯄꯤꯔꯣ ꯑꯩꯒꯤ ꯃꯌꯥꯝ ꯂꯩꯁꯤꯜꯂꯨꯔꯦ ꯉꯔꯥꯡ ꯖꯦꯁꯤꯀꯥꯒ ꯏꯃꯥꯒ ꯆꯥꯖꯅꯤ ꯂꯧꯍꯧꯗ꯭ꯔꯦ ꯍꯥꯏꯕꯤꯌꯣ ꯏꯃꯥꯅ ꯅꯨꯡꯁꯤꯗꯅ ꯄꯤꯔꯛꯑꯒ ꯂꯧꯔꯣꯏ ꯍꯥꯏꯔꯗꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏ ꯁꯤ ꯀꯛꯁꯤꯕꯨ ꯂꯧꯁꯤꯜꯂꯣꯁꯦ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯣꯠꯇꯨ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯟꯅꯕ ꯍꯣꯠꯅꯩ ꯈꯔ ꯆꯪꯁꯤꯜꯂꯛꯄꯗꯣ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯥꯛꯄꯒꯤ ꯃꯅꯝꯗꯣ ꯍꯩꯅꯗ꯭ꯔꯦ ꯅꯨꯄꯤꯗꯨꯗꯤ ꯈꯔ ꯑꯃꯨꯛ ꯆꯠꯊꯣꯛꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂ ꯂꯩ ꯂꯣꯌꯨꯝꯕ ꯃꯆꯤꯟ ꯃꯦꯜꯂꯒ ꯑꯣ ꯈꯤꯇꯪ ꯄꯥꯏꯔꯨꯔꯦ ꯁꯥꯎꯅꯨꯀꯣ ꯅꯣꯏ ꯏꯃꯥꯁꯤꯁꯨ ꯇꯥꯏꯃꯤꯡ ꯆꯥꯗꯅ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯊꯤꯜꯂꯨꯆꯣ ꯍꯥꯏꯖꯤꯜꯂꯛꯏꯕ ꯅꯪꯒꯤ ꯊꯕꯛ ꯑꯣꯏꯕꯗꯨꯗ ꯄꯥꯔꯇꯤ ꯇꯧꯔꯝꯕꯒꯀꯣ ꯍꯨꯟꯇꯣꯛꯑꯝꯃꯒ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯤꯅꯤ ꯏꯃꯥꯗ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕꯤꯔꯣ ꯑꯩ ꯂꯧꯍꯧꯗ꯭ꯔꯦꯅ ꯆꯥꯕ ꯉꯝꯂꯔꯣꯏ ꯌꯥꯝꯅ ꯂꯩꯔꯤ ꯃꯊꯪ ꯂꯧꯔꯒꯦ ꯑꯩ ꯆꯪꯉꯦ ꯁꯤ ꯍꯥꯏꯔꯒ ꯒꯦꯠ ꯂꯣꯝꯗ ꯆꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯂꯣꯌꯨꯝꯕ ꯑꯃꯨꯛꯁꯨ ꯃꯃꯥꯡ ꯊꯠꯆꯤꯜꯂꯤ ꯀꯩꯅꯣ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯉꯣꯟꯗ ꯀꯥꯔꯟ ꯇꯥꯕꯗꯤ ꯅꯠꯇꯦꯗꯅ ꯑꯁꯨꯛ ꯋꯥꯅ ꯅꯪꯒꯤꯅꯦꯅ ꯂꯩꯔꯒ ꯊꯤꯜꯂꯛꯏꯕ ꯃꯌꯥꯝꯁꯦ ꯍꯔꯥꯎ ꯂꯧ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯂꯣꯌꯨꯝꯕ ꯌꯥꯝ ꯁꯥꯎꯔꯛꯀꯅꯤ ꯍꯟꯗꯛꯇꯤ ꯂꯩꯅꯥ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯍꯥꯏꯔꯛꯏ ꯇꯞꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯂꯛꯏ ꯋꯥꯕꯗꯨꯒ ꯅꯪꯅ ꯁꯥꯎꯔꯛꯑꯅꯤ ꯍꯥꯏꯔꯒ ꯂꯩꯅꯥꯅ ꯀꯤꯗꯧ ꯅꯠꯇꯦ ꯌꯥꯔꯦ ꯂꯦꯡꯉꯣ ꯍꯜꯂꯣ ꯔꯦꯟꯇ ꯂꯩꯔꯁꯨ ꯅꯪ ꯋꯥꯔꯛꯄꯤꯅꯕꯗꯤ ꯁ꯭ꯋꯥꯏꯗ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯅ ꯂꯩ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯔꯦꯟ ꯑꯃꯅꯦꯅ ꯅꯪꯅ ꯆꯒꯠ ꯂꯥꯛꯂꯒ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦꯁꯦ ꯂꯣꯌꯨꯝꯕ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯒ ꯂꯩꯅꯥꯒꯤ ꯈꯨꯗꯥꯡ ꯐꯥꯔꯛꯏ ꯂꯩꯅꯥ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯃꯗꯤ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗꯗꯤ ꯉꯁꯥꯏꯗꯩ ꯇꯨꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯔꯤꯁꯤꯗꯨ ꯒꯥꯔꯤꯗꯩ ꯐꯠ ꯀꯨꯝꯊꯔꯛꯂꯒ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯐꯤꯡꯅ ꯂꯥꯛꯏ ꯑꯗꯨꯒ ꯂꯦꯡꯖꯨꯝꯗꯨ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯍꯜꯂꯛꯏ ꯃꯉꯣꯟꯗ ꯂꯩꯅꯥ ꯄꯥꯈꯠꯂꯛꯂꯤ ꯔꯤꯁꯤꯒꯤ ꯃꯇꯧꯗꯨꯗꯤ ꯈꯠꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯗꯣꯝꯗꯒꯤ ꯀꯃꯥꯏꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯐꯥꯎꯔꯤꯁꯦ ꯀꯩ ꯆꯥꯒꯦ ꯑꯩꯅ ꯐꯥꯎꯅꯕ ꯆꯥꯔꯤꯁꯤꯗꯩ ꯍꯦꯟꯕ꯭ꯔꯣ ꯔꯤꯁꯤꯗꯩ ꯍꯦꯟꯕ꯭ꯔꯣ ꯐꯥꯎꯕ